Mayamba Krumzari adom neng biribas Impact News ni ai Joyce Ru shamna Impact News ki Manung huna da taram nokchari. Malemda hozik mapam irang zim mayam thokna re akhoi India gi hek tainariba Myanmar da di irang ze hana degi dum laktuna leire aduga hozik na yam hot waribana Bangladesh ki irang ze Bangladesh ki violence handak chahi gi January tha degi tamna horkhibaduna hozik June gi tha da student organization na moi quota system gi against the minor protest rodagi August ki tang mari dagi hauna di yamna violent oiba situation laktuna hozik mioi chahum rom lekhidaba yaukre aduga asopan mayam amusu nangre aduga hozik Dhaka da hospital mayam zreiza asok apan nangaba bullet injury bho yaurba moi mayam zida pick thanduna lei habe gi paus ta je aduga Bangladesh ki violence sina India aduga Manipur da chaitheng je Kayamarum various sector da khani yeng payai border security leire influx of refugees ki ama leire aduga Bangladesh sa hozik akhoi Indian nationals 19,000 rom lei sim manung da around 8-9,000 di India da halakre hairi aduga hozik Prime ngasi mak center na hozik external affairs minister S Jaishankar na admaina Bangladesh ki crisis ngarang gi achau crisis lak padegi adukumba ngasi meeting ma fam kre aduga hanagi prime minister oramba haibatare Sheikh Hasina madu India da hozik changna fam lodun leiri magi safety adegi India ki side gi admaina commitment kya marum piri aduga Manipur gi dagi yang pumatam da why Bangladesh is important because Bangladesh ta khoi Maitai Manipuri diaspora khoi Maitai communities lei khoi gi hawrak fam khoi gi historical significant oiba dukumba place ni Bangladesh aduga si khakta na tabida Manipur gi mahira kya marum medical students mayam ma hoji Bangladesh lei si khakta na tabida Manipur gi population aduga khoi chinau singi mogi laifam zu mayam oiri banina aduga hozik Bangladesh ki crisis raise the minorities especially religion manadaba or other community other minorities sing the attack chathare habege dumbagi wafam lakpas raise India gi miyam maru oina Manipur gi da kari crisis thengnagadage kari chaithing pirakadage haibadu khoina khanada bai tanja lawjage ngasi gi topic ne impact of Bangladesh and Myanmar crisis on Manipur neighboring countries animaki crisis na khoi gi lamdam India or Maruina khoi Manipur da kari chaithing pirak ya bage haibe matang da khana bagi tanja ju lawjage ngasi khoi gi expert panelist na ahan bada I have a right makta da election biri oza ningthau khongjam Satyajit chief bureau UNI oza batara mokchari May I thank the election biri oza Khuraija Mathauba working president IPSA oza basu taran mokchari and on my extreme right election biri oza Dr. Arambam Noni associate professor Department of Political Science DMU oza basu taran mokchari oza ngasigi discussion hodokcha baje ahambada oza Dr. Arambam Noni degi lakchage associate professor political science aduna akhoi India and Bangladesh ki diplomatic ties magi bilateral ties yam phazana dum le aduga hojiki ngasing phamkiba meeting is the opposition leader Rahul Gandhi na hanghibaje masida is the external aggression yawe direct maming pandragasu Pakistan and China the hints tawraga adugumba yawbra khotpra nan hangbada khoi external affairs minister na situation je phazana monitor tawri do India gi high commission aduda kano phazana adum music function tawri yam situation je phazana monitor tawri haina dikhumgi ozagi mothambi ihan hanbada hojiki haibiriba lam ani se India ki security amasung India ki demography da achoba chaitheng piba mari renaba lam ani ni haibatare masigi historical ground lay param ihan hanbada partition of India 1947 tawkiba amasung Bangladesh war of independence 1971 masigi mari lenana India ga Bangladesh ka tainari ba kilometer international boundary si 4,009 kilometers ni maram aduna hairiba yamna sangba borders ji loina fence tawe haina claim torogasu fence ningthina tawdaba amasung hojiksu trespassing tawnaba area mayam leibagi report si lei masima ihan hanbada thambayai ani shubada hojuji Bangladesh thoiba wathok sigi maikei si yamna yami haibatare khudamoina 1971 da Bangladesh na ning tamba batam si da India na mateng pangi haibagi wafam si lairaw matung da 1975 tiga hona regime change tawba amasung Ziaur Rahman na Bangladesh si pairakpa hojuji ngasi mag ain khama thado ngodo mali Khalida Zia former prime minister jail da lairi pase thado kani hai hoje thado ngodo mali se aikoina yegada basi Bangladesh politics si chawni yeng da block ahum thoni yeng bayai
India amasung Bangladesh ki ning tambagi lan asida mateng pangniki ba matamdugi maru oiba party akoigi Sheikh Mujibur Rahman na lead toba Awami League party ase number 1 number 2 da 1975 ki matungda Ziaur Rahman na puthorakpa Bangladesh Nationalist Party aduga block ahum subajida Jamaat Islami Hyder Radical Islamic Force aduna Bangladesh da power struggle ji block ahum ji tawi haitare aduna hojik Segashina na Bangladesh thador libagi maram se power block ahum sida historically adum nuksinadaba muknaba yamdo violent oibar akoi protest culture ji Bangladesh da yamna lei haibatare record kharegi matungina Bangladesh da military coup tawnaba attempt 29 times laigre maram aduna India ga yengnaro matanda Bangladesh ki democratic stability akoina political science di akoi democratic deepening haimasi aduna democratic deepening je maruaina Bangladesh da achoba crisis ama lai maram aduna factor atopasing nainadringaida Bangladesh as a whole oina last 40 years kumbasida mahana ning tama matungda magi democratic culture jigi magi manung hanjena changjin bangam gidabagi watho ama chauna lai maram aduna on and off yamna toina radicalization toba Islamic forces tholokpa adu Hindu Muslim ki ukhatna bagi pot lakpa secular magi constitution dadi Bangladesh secular state ni haya dubo secular state ni haya gazu Bangladesh official religion is Islam oi punama asina minority particularly Hindu singda adum magi uneasy of uncalm of situation ma leiraga dum lai punama sigi nga hojiki power block ahum sigi muknaba sigi handaki chelaiba thodok Segashina na Bangladesh laiba yarakri su power block ahum sigi conflict asida hauji hoje akhona uribasi Islamic group siga Bangladesh Nationalist Party ani sigi manungda implicit manungda understanding ama leinabagi mami ama tai maram aduna mahak si makha tana mahaki lamsida laiba yararoi mahaki party yawba mi sing halakpa phurakpa office mai tharakpa punamak tu yengaga hauji hoji ki onadi Awami League ki presence as a leitre haina ekhoi lobatai manade Bangladesh da anuba people's ki movement ni haibama lakhrabasu manung de yamna complicated oiba power struggle gi wafam ama yauri madugi complicated oiba manung dudani ngasai gi Pakistan gi angle puthorei ba CIA gi natragana American gi factor puthorei ba punam aksila ibni hariba aikoina yenghaning basi Bangladesh ki conflict asi hariba power block ahum si khanarak pa khaktana tana Bangladesh ki larger economic social profile jiso ko yengda biadi segasina ge phajaba magi performance haiba taragadi akoige India degi mahakna human development index da mang thana pukhalam ngam khiba matang ama lei 2023-22 da adrege di mahakna child mortality rate 150% lerabadagi below 30% putharakhiba punama si mahaki achoba are GDP growth stage ama da Bangladesh na India degi overtake toba stage ama lagi masi punama se last 15 years ki mahaki rules da thokiba achievement sing ni haibutare aduga asu yamna economically vibrant oiba lambi ama da changjin ba horaga karigi damakta magi mak opposition asu yamna lakpano haigadi masi factors yamkhre factors singdurani international factors yorom gadra haibi wafum lai adubo Segashina ki khwaidagi chawba bottleneck problems ji karino haigadi amu Segashina na chahi tara manga mu palakpasida mahakna student singsi my opposition party the labor sing jail the thamjalakpa khudam August ki tang ama haukiba marang nahan sida August ki tang ama 2024 da mana Jamaat Islami amasung chhatra civil hariba party and is a ban the anti terrorism act ki makhada section 18 clause 1 gi makha sizinaraga punama asina takpadi mahaksu democracy gi mingda aduga mahakna handak 2024 gi angan bada mahakna election the vote ka gi basisu Bangladesh Nationalist Party my biggest opposition party boycott tawi ma election yawroi hena maramadana mahakna ka gi basisu free and fair election tawra ka gi natti habi achoba tharum amasu leiba haitare masina magi internal wafam sinduni aina aroi bada sigi round sigi na thamjaning basi external factors ki matang da haiba taragadi aikoi gi lam sida su madugi impact lakani haibi chingnaba mamang da khoi impact tebig discussion ma da haina ki ba hairi ba Bangladesh India Burma si karak sida chida mahak masamona Christian state ama semning bagi manglan leiba white man amana haira khiba leire maru oina Saint Martin Island hairi ba makhoi gi 3 square kilometer muktang park pa yamna pick pa island Bay of Bengal kilometer mapan muktang lapna akhoi gi Andaman Nicobar ke akhoi gi Bay of Bengal gi akhoi north eastern side chalaga leiba lam sida sida akhoi American base ama hanging bagi mami tai haibo wafum sina lakhi ba sina akhoi gi Manipur amasung
नॉर्थ ईस्ट की फ्रंटियर सिदा अनौब मखल के जियोपॉलिटिक्स की खरुम अखोई की थरुम सिंह अखोई हौरअनी हाइबे चिंगनब लई मरम अदुनि बर्टन लिटना मांगने इबदा हाइरिबसे अखोई अवांग हिमालय थोलंब कॉन्फ्लिक्ट मैम से तमना तमना अनेब हिमालय की लोअर रेंज से पुथरप की पॉसिबिलिटी लई अदना बांग्लादेश मिलिट्री कू लेरिसु 1962 हौरपदुना ngasi फावदा 2021 फेब्रुआरी फावदा मिलिट्री की हिस्ट्री ngakhtani haitare punam asi yenguragadi akhoi gi akoibada leiribase नेपाल दबु हर नेपाल से लास्ट 10 years ख्वाइदगी प्राइम मिनिस्टर मसिंग यामना सिनबा पृथ्वी अहानब कंट्री ओइरब punam asini yengbadi akhoi gi अखोई एनवायरमेंट से हॉस्टाइल अब पॉलिटिकल एनवायरमेंट लई अखोई जियोपॉलिटिक्स याम फ्रेजाइल होय पुनम असि येंगलुरगदी अखोई मणिपुर की डेमोग्राफी मणिपुर की स्टेबिलिटी मणिपुर की सिक्योरिटी एंड ह्यूमन राइट्स पुनम असि दैदा अचोब चैथेंग लाओय हाइनिंगाय लेते मरम बदुना अखोई मिकुप नाम सिंगना अमसुंग मालेम थोइबा थौदोक सिंग असे अचुम मियंग अमसुंग मेन सानब मियंगदा अखोई अखंग है सिंग अमदि पॉलिसी मेकर सिंग सिविल सोसाइटी सिंगना यामना नैनफम थोई मरमदी अखोई के सिविल सोसाइटी नत्रगना अखोई के पॉलिटिशियन सिंग से अखोई अयाम हौजिक उरिब फिबम सिददी अखोई जी अखोई इंटरनल इश्यूज दे यामना अखोई की एम्ब्रॉयल और येसल लगा लेबुदों तोई मरम अदुना अखोई मपान थोइबा थौदोक सिंग से अखोई करिगुंबदा नाथैबा अमसुंग उबंगम दबगी फिबम लापस योय मसिपुन मसे अखोई सिक्योरिटी अमसुंग पीस की दमक्तदी चेक्सनिंगाय ओय हैना थमसि Thank you so much, Oza. Mathangi question is Oza crisis mathogo lakchage. Oza hozik Bangladesh ki crisis na hoigi India ki company tarani thoirom da checking pige dawri na high share market share stock market duge down oirakpa sikum mayam hozik powder dum hozik simbol thokli aduga hoi hozik existing Myanmar ki conflicts na Myanmar dagi illegal immigrants lakpana Manipur da Manipur violence thoi haibagi smaina lairingai cherak sida Bangladesh da jus main tholokpaje illegal immigrants have like suppose maybe like Manipuri diasporas moi do khoi da halak ninge hai targadi it will be an added population as why is that kamani yeng payabage aduga mayam gi knowledge oina border security force na di huzik high alert hai na huzik border areas in mine lauthokpadi laikre ozai motambi India government gi oina koina gi CAA gi provisions ama hangdokhi base sigi sina मरोइना बांग्लादेश तगी अखोई persecuted Hindu सिंगसे मोइसी इंडिया द चंगागा सिटीजनशिप पी ननबगी प्रोविजन दु मोइना ऑलरेडी ओपन तरो लेखि सिना लाकदर इम्पैक्ट सी होजि होजि अखोइना फंगबा रिपोर्ट दी नॉट जस्ट हिंदू मुस्लिम जो होजि से लान कायरग चेले ना अखोई सोमदा चेंजल ले अखोई सोमदा दी नॉर्थ ईस्ट साइड सोमसिदा याम चेंजल ले ना हाइरिको देन इवन वेस्ट बंगाल रोम दसु ममता बनर्जी की मागी कनोदा कोई सेंट्रल गवर्नमेंट का कोई कोऑर्डिनेट तौर कांदा सिगी लाकदोरिबे इंपैक्ट सिंग असि थेंगना बहोनागनी पनागनी हाइबगी मा डिसीजन लवे अदेदा अखोई सोमदा नॉर्थ ईस्ट रीजन दा चेंजलकपसिदा टोटल बांग्लादेश दा लेबे हिंदू की पॉपुलेशन से ऑलमोस्ट 13.56 मिलियन ने दैट मींस करोड़ मगा खर हेले हाइतारे करोड़ मखाई यो फातना लेबे पॉपुलेशन होइबा और हाई रिपोर्ट में हमसी हुजिक तोंगान तोंगान बा सोशल मीडिया की प्लेटफॉर्म में हमदा कोई रेडिकल इस्लामिक ग्रुप में हमना हुजिकती हानगी सिगी बेगम खलीदा जिया की मागी हानगी मोइगी कनोसिटी मरोइना रेडिकल ऑर्गेनाइजेशन सिंग सपोर्ट तौबा पार्टी सु ओइबने अदुना मखोइदी हुजिक नसागी हानदगी इंडिया सिदा नसागी इंडिया की लेरिबा कोई इंडिया सिना हिंदू मेजॉरिटेरियन स्टेट ओइरेको मसिदेसिदा दुम अखोइगी Muslim community singda akoigi discrimination tawba ma tawba irang thoi adagi adu attack tawi khole haibagi hujik se dum thoi dana every day to day dum social media da kaida dum u base sigi porchina maram oirakanda other side of the country da leriba akoigi Islamic society na dominant tawba jaga du da amuk Hindu ki population ju one of the second largest Hindu populated country ne Bangladesh koina kano eno ujaraga so aduna adugi mafam du da su सिगी रेसिप्रोकेट तौरप याबगी पोचे हुजिक ऑलरेडी एकदम वीडियो करी करी मैम थोले मसिना मरम ओइरकांदा अयामबसी अखोई चेंथोरकदरा नत्र कमाइन तौरकदगे हाबसी इंडिया गवर्नमेंट यूनिवर्सिटी डिसीजन अमता मोय सबसाना लौबगी वा बुरी थोलक्त्री अदुबु क्राइसिस अमा थोकांदा मी चेलकपसिदी फनेयामना सिक्योरिटी की विजिल तौरे हाइरगसु अदुम चेंजलकबा थिंगबदी यारोयबको नत्रगदा सोंदा सिरुचो निजनगी बचा माना दुइनिना अदुम सिदी अदुम सिगी पेनो सिदी अदुम चंजलकनी हाइतारे
ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯗꯧꯔꯤꯁꯤꯗꯤ ꯉꯁꯥꯏ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯁꯨ ꯑꯩꯈꯣꯏ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅꯕꯨꯗꯤ ꯆꯥꯏꯅꯥꯒ ꯄꯥꯀꯤꯁꯇꯥꯟꯒꯗ ꯍꯦꯟꯅ ꯐꯣꯀꯁ ꯄꯤ directly pandragasu like external ꯑꯗꯨꯃꯥꯏ ꯄꯤ yes ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯣꯞꯄ ꯑꯦꯅꯥꯂꯤꯁꯁꯤꯡꯅ ꯄꯤꯕꯗꯗꯤ ꯑꯃꯨꯛ ꯑꯃꯦꯔꯤꯀꯟ ꯗꯤꯞ ꯁ꯭ꯇꯦꯠꯀꯤ ꯏꯟꯚꯣꯜꯚꯃꯦꯟ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯁꯤ ꯍꯧꯖꯤꯛ ꯍꯥꯏꯔꯕꯅꯤꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯈꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯔꯝ ꯅꯣꯅꯤꯅ ꯍꯥꯏꯔꯤꯕ ꯁꯦꯟꯠ ꯃꯥꯔꯇꯤꯟ ꯑꯥꯏꯂꯦꯟꯗ ꯃꯣꯏꯅ US ꯕꯦꯁ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯊꯝꯒꯦ ꯍꯥꯏꯕꯁꯤ ꯁꯦꯈ ꯍꯁꯤꯅꯥꯅ ꯌꯥꯈꯤꯗꯦꯀꯣ ꯍꯟꯖꯟꯖꯟꯅ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯇꯣꯞꯄ ꯔꯦꯖꯤꯝ ꯑꯃ ꯆꯦꯟꯖ ꯇꯧꯊꯣꯛꯅꯅꯕꯒꯤ ꯄꯣꯠꯁꯤ ꯃꯣꯏ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩ ꯑꯗꯨꯒ ꯃꯥꯅ ꯔꯤꯚꯤꯜ ꯇꯧꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ USꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯁ꯭ꯇꯦꯠ ꯑꯃ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯦꯟ ꯑꯦꯔꯤꯌꯥꯁꯤꯡ ꯐꯛꯇꯣꯛꯑꯀꯥꯟꯗ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯦꯅ ꯃꯥꯅ ꯔꯤꯚꯤꯜ ꯇꯧꯊꯣꯔꯛꯏꯁꯦ ꯗꯤꯁ ꯏꯁ ꯚꯦꯔꯤ ꯁꯤꯒꯅꯤꯐꯤꯀꯦꯟ ꯃꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯁꯨꯝ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥꯒꯤ ꯄꯉꯥꯡ ꯉꯥꯡꯕꯅꯤ ꯂꯧꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯍꯧꯖꯤꯛ ꯁꯤꯗ ꯃꯣꯏꯅ ꯃꯦꯞ ꯑꯃ ꯊꯣꯛꯂꯛꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯏꯕ ITLFꯅ ꯃꯣꯏꯒꯤ ꯑꯣꯀꯨꯄꯥꯏड ꯇꯦꯔꯤꯇꯣꯔꯤ ꯃꯣꯏꯒꯤ ꯂꯝꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯐꯛꯑꯒ ꯍꯧꯖꯤꯛꯀꯤ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯄꯨꯟꯁꯤꯟꯈ꯭ꯔꯒ ꯃꯤꯖꯣꯔꯥꯝ ꯇꯧꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄꯣꯔꯁꯟ ꯁꯤ ꯍꯥꯞꯆꯤꯜꯂꯒ ꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯣꯔꯁꯟꯁꯦ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯈꯤꯗꯣꯏꯅꯦꯕ ꯆꯤꯇꯥꯒꯣꯡꯒꯤ ꯁꯔꯨꯛꯁꯤ ꯇꯧꯔꯒ ꯑꯗꯨꯅ ꯑꯁꯤꯒꯤ ꯄꯣꯠꯁꯤ ꯃꯃꯥꯡꯗ USꯅ ꯏꯁ ꯇꯤꯃꯣꯔ ꯁꯦꯝꯈ꯭ꯔꯤꯁꯤ ꯁꯦꯝ ꯗꯤꯖꯥꯏꯟꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨꯝ ꯑꯗꯨꯗ ꯁꯥꯟꯅꯕ ꯀꯥꯔꯗ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯁꯨ ꯁꯤꯗꯁꯨ ꯔꯤꯖꯔቬꯁꯟꯗꯒꯤ ꯍꯧꯔꯛꯏꯁꯦ ꯃꯌꯥꯝꯅꯗꯤ ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯄ꯭ꯔꯣꯇꯦꯁꯟ ꯍꯥꯏꯗ꯭ꯔꯣ ꯁ꯭ꯇꯨꯗꯦꯟꯠꯁ ꯄ꯭ꯔꯣꯇꯦꯁꯇꯨ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯣ ꯑꯣꯜꯔꯦꯗꯤ ꯄꯤꯔꯒ ꯁꯕꯁꯥꯏꯠ ꯇꯧꯔꯨꯔꯕꯅꯦꯕ ꯏꯔꯥꯡꯁꯦ ꯑꯗꯣ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯅ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗꯒꯤ ꯑꯃꯨꯛ ꯏꯔꯞ ꯇꯧꯔꯛꯑꯒ ꯀꯝꯄ꯭ꯂꯤꯠꯂꯤ ꯍꯦꯛꯇ ꯔꯦꯖꯤꯝꯁꯦ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯨꯔꯥ ꯇꯧꯔꯛꯏꯅꯦꯕ ꯃꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ ꯔꯤꯖꯔቬꯁꯟꯗꯨ ꯂꯣꯏ ꯀꯛꯊꯠꯂꯒ 6%ꯗꯔ ꯀꯩꯅꯣ ꯄꯨꯔꯥ ꯍꯟꯊꯈ꯭ꯔꯕꯅꯦꯕ ꯃꯣꯏꯅ ꯄꯥꯝꯗ꯭ꯔꯤꯕ ꯍꯥꯟꯅ 56% ꯔꯤꯖर्व तौरबसी लोई तोगा सुप्रीम मोई कोर्ट ना ऑर्डर थोकतना तौरबनेबको अदुना इरांग दु लोइसनग्र मतुंग चथा लेसि कइनो हाइकांदा पॉलिटिकल गोलली अतोपा मनेबा चमने अखोइ सिदसु हुजि अखोइना सिदा चिनकुकी नार्को टेररिज्म यामना इरांग सि तौनना होनरा कांदा मेटेना शेड्यूल ट्राइब डिमांड तौबा हाई कोर्ट ऑर्डर रिकमेंडेशन पीनना वर्डिक पिरकपदगी अगेंस्ट चटपदगी तौरैनेना हुजि सुमि खुदि मदम हाइद्रा yes but actually adudi natte dana ko maram di kaino ngarang nahandi KNO gi spokesperson hai grise notice live ki interview da wasbi na hange irang solution no hona da civil society ani gi marakta some kind of communication ama koi establish to budi kai kai kole na solution na ba hai da no civil society ki capacity da solution bagi leite it has to be resolved between SOO group and government of India and man high level adu tagadi whole conflict si determine to report say mogi adugi political demand do adu duna determine circumstance create to ne have adum by virtue adum tare hai ta logic ta ana adu poto lai ni na sidai sida su moina adugi same kai tare pattern du ne ba hujik hoina Bangladesh to uri se aduna masi India government na hujik khoina yam concern oi sidi India government na China gi magi influence over Myanmar si moina kaino tongna na bu hona bada US CD Indiana adu du hairagasu US na India ga handak equation da kitang kanu lai hai CD Russia gi factor da sum US na he haibudu 100% loyal oide haibagi US na khara critic to wani but after otherwise India is not an enemy of US adu China is an immediate moi di immediate rival ne moi dum khallaga kai hai tare koi kenom hai da traditional rival ne adum China haraga de na dum lai rabne India gi ko aduna Myanmar gi dominancy China gi influence me yamsi curtail to ge hai matam da US na Saint Martin Island da US ki military base thamge hai base ai India makti problem lem do man de ai wakhanda India na di thoina India gi national security da US ki military base am silak pase akoi da kashu threatening oide adu US na mating panga China se koina counter tawraga Myanmar si da khoi gi larger khoi gi dominance am le horaga adu ne na ai Southeast Asia gi line je khoi samuna kan ne India gi calculation am chalam bu yai ko aduna adumain chasalam taraga di it is very dangerous kai no hai kanda masai gi demographic distribution se population ne marwena ethnic magi distribution se chin kuki gi oina di hojik Christian state sem bada Manipur gi phakado portion si da settlement sim leire then chin state tuma leire then sona kan gi chitagong gi dum leire ko sigi same ethnicity gi group Mizoram leire ko sigi group sing si foreign India gi Kaladan project si su sigi area territory si da ne mogi ambitious Kaladan project si na chali si su sigi same area si ne ba ana India manung gi di India na control to ngami but mi atopa sovereign territory am da India na ngam da basi mafam du gi mi sing du ga India ga gi relation du phajana
build up tawragadi hairiba jaga space tu moina season bi yarakadune aduna adui potu China gi laiba asom muse dagina si sitwe gi de moi port si bauda samai ba si gi line si sidida counter tawna no honor kandadi aduna hena value leina lawra kanda Manipur da leriba indigenous Meitei population gi magi interest or magi ideas sing si undermine tawrokpada India da thoina mangjade makhoi da hena tongja ba si moina ubada ina khanbada hojiki Myanmar rom side ki territory sing si da moi gi influence deraga dominance ma thambajina ne value leina lawgidra adu potu lakhi taragadi it's very dangerous aduna akhoi gi di yamna phibam sokadoine bako aduna sigi poche lak taragadi kamai tawduno ha aduna ngasi moina phamiba moigi meeting du phamma du prime minister modi yaude ko meeting do kano na khoi gi external affairs minister ne chair mana tawre aduna hariba pochi gi outcome se khoi yengbam changi aduga India da hasina si hojik moina asylum pi UK da di pi da bagi mong da la UK gi di almost peer boy protection pi banga moi habagi note ama phangdong tawe bai na sai thengna da adu ta ga di masi kai no ha kan UK si di US ki immediate ally ne ba ana somdadi hasina dudi US ki hasina si abru tawri US ki deep state na tawre haire natra ana hojik lakadori ba jia gi regime moi bi ai then another Islamist regime moi bi ai tholakadori regime sina US friendly ore pasu ai adu tari US ki ally na anob regime la ka dadi hasina du UK da changal laroi protection pi roi na haire sina di US na UK da hasina du monda asylum pira no na haibagi no am chalam basu yadra adugi same time da mu kayum India no official utaraga di India is already India gi neighboring country monda surround to go country India gi friendly states amulai treva Sri Lanka Maldives somna kanda Myanmar Pakistan Bangladesh somda China ko amlai tre aduna Bangladesh issue amuk India gi immediate kahatare enemy wena enemy neighbor wena lebi pamoidamnina hasina si India da makhata na thamgada thamoida it's a big question si thamjalu taragadi Bangladesh da lakado ano regime na di adu dadi mu harawdi leiroidana ko aduna adugi kano ma yam chauna complicated oiba yam complex oiba dynamics ni chumnagi Bangladesh khaktagi issue gi wari natte ba si pochidi nasai hari dumaina Bangladesh na maram oiraga ihan hanbada magi influx mamang da 71 72 da Bangladesh ki war du da changat khiba influx to aduna Tripura gi indigenous people si override tawraga moina majority oi thokraga ngasi Bengali na rule to government ma oi grine ba ko adu official language ko borok Tripura gi indigenous language ko borok na official state language oiram do ngasi Bengali na oi gre kuidri ba handaki mamangi chahi kharagi mamangda change to thokhrine ba adu tadi Tripura da indigenous people gi future loire haibang samanadra aduga indigenous people seksna chinglom da haigat khraga autonomous territorial council piraga moisina minority gi protection do phangraga majority na Agartala amadi magi men Tripura gi government si pura moina control toksani power si ko economy so sigi same phase si hojik lakador impact se ahan bagi impact se koina Assam da phangni hairaga so Assam sina first akhoi kai hatare landing akhoi kano si buffer area si Assam oirani Assam gi hai na NRC moi gi already somehow effective way with already tawrabani then Assam gi government hujik lei government si they are very much sensitive and alert on this issue ko then Assam gi miyam su NRC gi lakiba campaign du mi lising la sigrabagi moi already sigi sensitivity jam wang leba aduna Assam da queen khang moi subsidizen on sum leiba state ki welfare gi kari kaim phangdana sum leiba si moi queen ngamoe ana khara kom da thirak matam da di akoi gi jiri immediate kano se akoi jiri da ta duni jiri da di already there is already Bangladesh gi originate torokpa Bengali Muslim amna ji MLA oire lei then mohoi da population ju phajana adum at par meitei gi leriba population jiga moiga adum at par ni lei ji akoi Bangladesh Muslim population je adagi di akoi Bengali kanoi population je aduna sigi posi lei bani na moi changa ga camouflage toxin bana tre assimilate toxin na bagi room ma so akoi da phange aduna sidagi lakador impact si sina anoba akoi da anoba fresh threat ama muk oirakpa yabagi pochi yam chauna leiba ana akoi gi Manipur gi government hai tare ko government sina masi yamna kai tare yamna alert oina yamna seriously sigi chap chaba mechanism ama puthoga
ꯌꯦꯡꯍꯧꯗ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯅꯗꯔ ꯑꯩꯈꯣꯏꯒꯤ ꯚꯔꯖꯟ ꯑꯃꯃꯨꯛ ꯍꯥꯏꯒꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯁꯣꯛꯄ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯑꯍꯥꯟꯕ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ Thank you, Oza. Ahum suba question I have Oza Satyajit Lakchage. Oza was Manipur gi Myanmar rom degi sang pai damakta thingna ba na biometric tawri adu tawri screening tawri mayam lai de du Ozana zu takpiri hoji. Ziri bam degi somna smaina refugees or influx lak patargadi Manipur ji am aru film lakadari hari. Even not only Manipur hoina Nagaland, Dimapur dazu Bangladesh ki national singjem mayam lai re habaje mayam lai gre dugo Manipur masamuk tazu mamang da maina phagat ki bazu mayam lai gi bani na ozagi mot thambi President Tambikha akhoi first round se da sidaina tang thamdaning bamna akhoi ki si songi question se direct lakche dingai da akhoi ki international akhoi ki atok chuba super power mayam se masi gi moi chuba role amadi dum leibra haibasi habit jingnai habasi akhoi na habit thamjaninge thamju thambikhre ase thambase akhoi na entire si yeng matam da hojiki thoiba mafam se akhoi ki India gi hana undivided India da khwai chawba province ama India gi oina lakpa Bengal hana le mafam si dagi ne akhoi tholai Bengal si British na sum yeng matam da akhoi ki British na tawbasi mi thugai ba akhoi ki lamam da tawba da sum thugai ba da akhoi ki religion line da adigi language line da ka injalaga divide and rule policy gi tawbase masi achauba tabadugi madugi phone ni akhoi ngi phangi se na han thamjage akhoi Bengal se 1905 da thugai re adigi mayam protest lakpadagi amu hanjel next 1947 da partition da amu red cliff line gi da amu partition tawre masi da khone sum yeng ba ya base masi gi hek lakpa impact nga sai athona thambi ke duaina masi de ke chenthori ba potche not only Hindu dang chentorak teba Muslim ju chentore ba adubu Muslim chentorak pa do amu Muslim sing se ayamana amu hangi ba musi amu hangi aru Hindu ju hangi ba adubu asomdagi lakpaga somda hanbaga se khitang ni khani adi somdagi laiba Muslim se asomda hanki dana India da le hoba yam yawe ba aduna movement se asomdagi somda lakpani heli asomni hangi bdi hende political instability se aduna heli habe simai thamjage aduga akhoi sum yeng matam da masiki sida ka message ama akhoi de kari pige habe tam da good administration like da matam da impact ama hojiki si Bangladesh yeng biu akhoi gi entire hojiki ngasi Sheikh Hasina tantoi sigi father sina mana pura sagal amini awami league se sagatar ko katana haure masum assassinate tawre assassinate to badagi amu mujib assassinate to badagi amu kuina army ru laibidagi amu Khalida jam lai Khalida ki father si ma assassinate to badagi aduna mayam na hainab the history of two begums kaina akhoi gi Bangladesh adi begum ani sina rule to bagi mabani da ne hek democracy lak badai tawre je sangbadi kano ne heli kano ne heli Sheikh Hasina ni heli madi amdudi almari gi sil akwa kansi akhoi ne message ama kari pige ha matam da praja siga administrator si good relation like tarba aloi tadi mapandagi changi ba singse external forces singse makoi mukut singje la chances nasagi US wagera China wagera Pakistan ISI ki so high ko US ke so high mayam si khut singje la chances ma pi aduna effective sisi akhoi dong sagi sidai pusilai si kai ha kanda akhoi gi India da so effective administration like ta di sigi su infiltrate to bi chances ma le masi se example oina kamaina pi gi ha kanda hojiki Sheikh Hasina na rule to matam se da mas pro India oina yakana asunda pi matam insurgency mayam adagi trade mayam adi even free trade regime ko honi India ga Pakistan ga adagi Turin gi even railway gi masigi mayam si achobo movement ama aduga samna harabada moigi growth aise India gi mating ni haibagi adum masi yam pro India oimale haibagi message am chatpa si marak adagi man fundamentalist haiba ari kitang sathiba khare hena Islam da thajaba makhoi mayam gi kitang magi against ju chali ka haibagi adum message am pibagi adum movement am su yakana sagalaba kansida mana thangna ahum mangarak ne hoju oire sinata akon bagi karap ka se kitang sanakhiba aduga praja ga lapthokpagi mamami tai aduga hake immediate kai cause ma sanlap tam immediate cause am di always laine 1857 ki revolt wagera freedom movement immediate cause na manga sagi 30% reservation thamu budu nga thaina akhoi gi freedom movement ya ru mayam gi 30% thambasina phani habda sigi timing sida akhoi sum masi se India da yeng kan akhoi na thaina ya koi na sang na pai akhoi hajik BJP ne pai na Congress sang na pai bir me ko Congress dan pai ba kan sida akhoi gi Congress ki leader sing sina akhoi na matam da ina sum thingna matam da akhoi gi state ki leader sing se akhoi de ka hageda anti people loiba kaigumba ma taw matam kuina parakpagi kaino se masi je praja da phattaba ma laktana ba nakoi kaino da reach out taw si amtoina haye praja da adi praja da deal taw si ani ne ko amana political
leadership da amana civilian da political leadership sida deal to matam sida akoi si yang matam da akoi na south ta kitang chatla kana Tamil Nadu re yang bio Tamil Nadu da ngasi government am la adana mathang government mun jail thajan ne so yang la adana mathang jail thajan masi Pakistan do sto ba samna har da ngasi chief minister oi matam se ma to ko matam mathang da jail chang wi film dei ba sigi same situation de Pakistan da lei Pakistan ki president to president lei ngam ki na wa seri jeli ari mathang mathang pangchi le chi hidra de aduna sigi timing da Pakistan da jiki kano da su hojiki Bangladesh da su jian oi matam da su ma su jail lei ari ma lei matam da su khalida ma na jail rum thajal le ba hoji pudi ngasai ngarang thadu khotu da hai ba aduna akhoi ki government amana mai tharo khaba ngarang thadu oi na moi ki man army chipsna hai re ko adu sigi timing sa khoi hajini se establish an mama government am lei tadi mana people la kamane deal tawi political leader me apsi ke deal tawi habse ma se vendetta haidi aina to ka da mingon da yamna aingwan da haida di ta phajan ba madugi kaino ma yam kan se lakhi ba aduna Sheikh Hasina sida masigi me amna pullaga ngasagi duna immediate cause du budi kaino oiresu atuma factor macha me amduna punchalaga ma pulap inthokna ba ama tawi hana aduga hojika hairi ba begam ani se mabani se ngasagi yaptina violent hoba akhoi kaino Bangladesh yaptina fortunate ba aduga mara ba yam thibal lamamne family yam thoi riot am thoi aduga akhoi 1971 da akhoi somda man machine hen car basu somda PPP na troga Zulfikar Ali Bhutto na sona pai himatam da 1971 da su Mujibur Rahman mo se power p da na to kan operation search light to matam da mi lakuntra hen hatpagi kaino leirim ne 10 million hen jela thajali bane ba aduga hojik jik timing da su mo se mayam sum pa ba da ngai sum yeng ba da mo unemployment rate che mayam na kadum to matam da unemployment rate che he yeng ne ba na thabak to da mayam se masi yam sathina wange 18 million me lei aduna masi mayam na pull all kanda masi crisis na masi intuba mali haibagi ama lere si tamen da sai somna hambi ki bata khoi somna kari impact laini hai matam se hoji ka sai athoban hai ki dumaina both Muslim amasung Hindu Bengali speaking da na te che ta go hin tar lei sida akhoi maite ju yam lei ko sileta maite yam lei ari atop to community yam lei Bihar lei even 1971 jisu Bihar gi kai to bagi aduma minorities mayam am lei basigi issue da to hi bane ba adu atop to ethnic minority mayam je sola khatra hai akiba madum lei masi je masi akiba sina masi central to je political instability matam sira mo de natana Muslim ko central kani hai je kai na kanda akhoi na ngarang akhoi sum paul sum taba matam da hojiki pro establishment hai Sheikh Hasina ga support to ba kangu sing se makugi mayum attack to ba ari mo support attack to ba adum gi tradition ma chatnabi ma hore madugi namada atopa involve tor sing atopa madugi hajal ga ai thaina madi witch ni harga mai thadok pi adum mayam do witch hunt ki type ta adum tor khata hai bagi akiba ma lei madugi da makugi population che yam sathina yam me aduga karimo political instability laita tadi yana na le roi se moida chana thakna le roi aduga musi yam self reliant oiba aduga India yam dependent oiba moina thadok pai bu cotton gumba aduga plastic industry da khara develop to bai wani electrical goods atai me atmosi loim India da depend to atopa lam da depend to bone aduna self reliant oite mosi moi anoba lenga amadi yam thuna semani after consulting all the political parties and moi president na de maina phungdo podi laikre but hojiki sum yengba yabse akhoi gi Myanmar da su yengbiu aduga Pakistan ga moi ga manam ka sida military gi role ama military is the civil administration is the yakshan bagi ama hadi mane immediately chakhi base masis the man complete akhi civil authority do mana Sheikh Hasina sina control to bangam da bagi mamiyam ta magi last 45 minutes aina yam kana hi to rise last 45 minutes is the man crack down to bu haira su mana control ngam da military mo ku to bugum bane ba na chakru na ta to bugum bane ba 45 minutes mo na chakru hai aduna sigi timing is the military gi role ma yam chaw u base masi akhina hajaina masi phatte masi gi sina adu military sing sina Myanmar do ri ba Pakistan do ri ba makoi na par ko matam da moi na pai ki je phana sang hai ba ni si mamang ding biu kuin na pai ba ari suppose Pakistan da su once aman he musarab na oikima tam dang haktang ni har musarab ne adum oile ke dunia ba nawase bak thokha aduna haktang oira ba su military kano se aduga kai no hakan human agitation se kuina sustain to bangam je ngasagi akoi siriba mogi ngami chama siba immediate causes me abdon nungai tabi mo je thola ga irang hor pane ba adubu yang kuina sustain to bangam mo agitation ama yang kuina sustain to bangam je ultimately government se adum ngam kani kai no da madi army lai police lay resources lay madi aduna sige timing da magi military na kali tor kada ge habito military ta koin tor pata koin kitang chingna ba haibu kari mo man minority se
hai suppose Hindu adigi Maitai adigi atop ethnic group ma'am se masi protect tauba aduga masi protect tauba tau ngam da tardi achoba influx am to ga 1971 da thokibedo amon 1947 and 71 da thokibedo madu do tholpa yai hai nei tamjaki